ngasi thokiba thawdo wathok sing matang da phong kiba numidang waram gi pauche sing da gi maru iba khara lokhotjaraga Manipur Circle News ki maikai digi miyang bidamak ta pau tamjari ahan bada Paulil khon pauche da gi lokhotjage kuki militant sing na mahiloi sang yauna mitai gi yum amade hotel tumna mai thaduk khre pathok chari More police station ki manung channa lairiba ti minau khulda nauna saba loiduna sangana ba ngairiba Jawaharlal Navodaya Vidyalaya kuki khulai paiba sing oiramgani singnaba singna mai thadok lamle thadok asingarang numidang thokibani Mahiloi sang asigi hek mayok nabada manga suba Assam Rifles ki post amasu lairibani school building asida Border Security Force BSF lainaba thorang tawduna leiringaida thodok asi thokibani hairi nakalamorom da Jiribam district ta tangdu laita ba hanjil hanaba honariba sairak asida Jiribam Karinagar road number 1 nungrei jang amadi singdong leikai da leiba sayon ba hotel amaga loinana yum ahom sakhangdaba singna mai thadok lamle thadok asi zu ngarang numidang thokibani hairi ngarang numidang sakhangdaba singna mai thadok lamlaba sayon ba hotel adu Jola Mar Rema Mar amadi Tiropui Marigini hairi makhoi ahom na dukan asi sandoktuna Lalengjam Bhartiya Mar koba mioi amana hotel adu hangbani nakalamoromda Jingdong leikai dagi leikhidraba Kamini koba mioi amagi yumso mai thadok lamkhi thodok asiga mari leinana Nungrejang village Kalinagar ward number 1 ki chairman Mathioni Pamaina Paumi Singda hai thodok asi yamna lebak thibani amadi akanwa mawong da kandem tawi thawong asi kanagoma lamhen tuhen ba singna satharam laba sumakha tana sathabiganu khulasi kanglo purop suna khundaba mafam am oiriba mai chakpagi thodok asi khunja singna matam chana thengna hobadagi kalhowa ngamkhibani karigumba khanghodrabadi khulasi maina tumna jaklam mayai haina so mahakna makha tana phongdokki Makhataba pauda paunil khol pause na phongli oza lobada kanglon kaiba kaya yaore haiduna DESAM na office hall lonsinkhre thomi ahom phajinkhre pre primary oza lobada kanglon kaiba kaya yaore haiduna yaningdaba phongdoktuna DESAM na education s ki director amadi SSA gi office hall lonsinduna khongjang changchinkhre police na DESAM gi thomi ahom DESAM head office ki secretary finance surjakanta oinam pilot khangemam amadi Kokia Sorkhaimbam Phajinkre Manipur gi oina pre primary oza launabagi thabak kauriba si niyam yaude amadi janaba yaroi haiduna DESAMna mamang thaktagi thabak asigi process makha chathadanaba mari lenaba singda khanghanduna lakhibani adumakpu DESAMna thamkiba wafam sing thawoidaba mawongda thabak asi process makha chatharakpana maram oiduna office asi Thingjinbani haina DESAM ki president Mayangbam Samorjit Maitaina phongdorakli mahana makha taraduna high pre primary oza oinabagi thabak kaurakpa matamdagi hauna pre primary oza singi training topam Manipur da leitaba amadi training tawduna oza oisenba haiba si chanaba yaroidaba niyam gi wangmadani haiduna thabak asigi form thaba thingduna lakhibani adumakpa matam khara leiraba matungda hairiba thabak asigi form makha tana adumak Tharakibani DESAM na thabak asigi process thingliba asi tungda hauriliba mairui khunai gi damaktani masi DESAM na thamkiba wafam thawoidaba mawongda form amuk tharakpa haiba asi DESAM na hakchina lawi ngasi lup asina lonsinliba thong asi kanagumba mioi singna hangduklamba thoklabadi maduda thorakpa bhabatagi daita khudingmak masa masana pujagadabani hainasu khanghalakli